ꯂꯥꯃꯔꯤ ꯆꯪꯉꯣ ꯆꯥꯔꯣ ꯆꯠꯂꯣ ꯆꯥꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯅꯤꯡꯗꯦꯃꯤ ꯑꯗꯨꯅ ꯐꯖꯈ꯭ꯔꯤꯕ ꯚꯥꯏ ꯅꯨꯡꯁꯤꯕꯁꯤ ꯐꯒꯤꯔꯥ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯚꯥꯏ ꯅꯨꯡꯁꯤ ꯚꯥꯏ ꯑꯗꯣ ꯚꯥꯏ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯗ ꯋꯥ ꯑꯃꯈꯛꯇꯪꯗꯤ ꯍꯥꯏꯒꯦ ꯚꯥꯏ ꯍꯥꯏꯌꯨ ꯚꯥꯏ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯗ ꯚꯥꯏ ꯏꯃꯥꯟꯅꯕꯒꯤꯗꯃꯛꯇꯅꯦꯕꯨ ꯍꯥꯏꯔꯗꯤ ꯚꯥꯏ ꯊꯋꯥꯏ ꯊꯥꯕ ꯄꯥꯝꯃꯨꯅꯔꯣꯏꯁꯤ ꯚꯥꯏ ꯄꯥꯝꯃꯨꯅꯔꯣꯏꯁꯤ ꯚꯥꯏ The next day. ꯍꯜꯂꯣ ꯚꯥꯏ ꯉꯥ ꯃꯐꯝꯗ ꯏꯃꯥꯟꯅꯕꯈꯣꯏ ꯄꯨꯟꯁꯤ ꯑꯩꯗꯤ ꯂꯩꯔꯦ ꯑꯇꯩꯗꯣ ꯅꯪ ꯍꯥꯏꯈ꯭ꯔꯣ ꯊꯝꯃꯒꯦ ꯚꯥꯏ ꯍꯜꯂꯣ ꯚꯥꯏ ꯇꯥꯕ꯭ꯔꯣ ꯚꯥꯏ ꯅꯥꯎꯕꯗꯤ ꯉꯥꯡ ꯃꯐꯝꯗ ꯂꯩ ꯍꯥꯏꯌꯦ ꯂꯥꯛꯑꯣ ꯚꯥꯏ ꯍꯣ ꯑꯩ ꯅꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗꯣ ꯉꯥꯏꯔꯦ ꯂꯥꯛꯑꯣ ꯍꯣ ꯌꯥꯏ ꯚꯥꯏ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯗ꯭ꯔꯣ ꯚꯥꯏ ꯂꯥꯛꯃꯤꯟꯅꯗꯦꯗ ꯚꯥꯏ ꯐꯣꯟ ꯇꯧꯗ꯭ꯔꯣ ꯚꯥꯏ ꯇꯧꯗꯦꯅꯦ ꯀꯅꯥꯝꯇ ꯇꯧ ꯚꯥꯏ ꯐꯣꯟ ꯇꯧꯗ꯭ꯔꯣ ꯚꯥꯏ ꯍꯜꯂꯣ ꯂꯥꯛꯑꯣ ꯀꯗꯥꯏ ꯂꯥꯛꯀꯦ ꯚꯥꯏ ꯂꯝꯕꯤꯗ ꯂꯥꯛꯑꯦ ꯑꯣ ꯌꯥꯏ ꯚꯥꯏ ꯉꯥꯏꯔꯁꯤ ꯚꯥꯏ ꯀꯞꯇꯦꯟ ꯚꯥꯏ ꯂꯥꯛꯑꯦ ꯀꯌꯥꯝ ꯀꯧꯔꯒꯦ ꯂꯥꯛꯄ ꯏꯇꯥꯎ ꯀꯨꯏꯔꯦ ꯅꯪ ꯉꯥꯏꯕ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯏꯇꯥꯎ ꯁꯥꯎꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯥꯏꯗ ꯚꯥꯏ ꯑꯩ ꯉꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯚꯥꯏ ꯍꯜꯂꯣ ꯂꯥꯛꯑꯒꯦ ꯚꯥꯏ ꯑꯩ ꯉꯁꯤ ꯆꯠꯂꯒꯦ ꯚꯥꯏ ꯅꯪ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯨ ꯇꯥꯔꯔꯣꯏ ꯑꯩ ꯀꯣꯟ ꯇꯥꯔꯒꯦ ꯚꯥꯏ ꯆꯠꯂꯦ ꯚꯥꯏ ꯑꯃ ꯏꯇꯥꯎ ꯍꯧꯖꯤꯛ ꯌꯥꯎꯔꯣ ꯂꯤꯗꯤ ꯂꯤꯅꯤꯡꯕꯅꯦꯕ ꯚꯥꯏ ꯑꯩꯁꯦ ꯑꯃ ꯏꯇꯥꯎꯁꯤ ꯌꯥꯎꯔꯒꯁꯨ ꯍꯌꯦꯡ ꯁꯨꯇꯤꯁꯤ ꯚꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯨ ꯇꯥꯅꯤꯡꯉꯦ ꯚꯥꯏ ꯃꯥꯁꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯌꯥꯔ ꯇꯧꯔꯒꯦ ꯚꯥꯏ ꯑꯣ ꯐꯔꯦ ꯅꯣꯏꯅ ꯌꯥꯗꯕꯅꯤꯅ ꯂꯤꯕ ꯇꯥꯕꯅꯤ ꯚꯥꯏ ꯑꯩꯅ ꯃꯃꯥꯡꯗ ꯃꯦꯁꯦꯟꯖꯔꯗ ꯈꯪꯅꯩ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯅꯣꯏꯅ ꯌꯥꯗꯕꯅ ꯎꯅꯔꯨꯏꯌꯦꯕ ꯃꯁꯛ ꯑꯗꯨꯅ ꯐꯖꯈ꯭ꯔꯤꯕ ꯚꯥꯏ ꯚꯥꯏ ꯆꯠꯂꯒꯦ ꯍꯥꯏꯕ ꯚꯥꯏ ꯋꯥꯔꯤ ꯃꯈꯥ ꯇꯥꯈꯤꯁꯤ ꯚꯥꯏ ꯍꯧꯕꯇ ꯉꯥꯏꯔꯤ ꯋꯥꯔꯤꯁꯤ ꯄꯩꯁꯥꯒꯁꯤꯅ ꯄꯥꯏꯈ꯭ꯔꯤꯕ ꯚꯥꯏ ꯌꯨꯝ ꯀꯪꯕꯤ ꯌꯦꯡꯈꯠꯄꯗ ꯉꯛꯂꯤ ꯅꯥꯏ ꯚꯥꯏ ꯅꯪ ꯅꯣꯏ ꯁꯥꯏꯒꯤ ꯌꯨꯝ ꯌꯦꯡꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯅꯪ ꯇꯦꯛꯀꯅꯤꯀꯣ ꯑꯗꯣ ꯚꯥꯏ ꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤꯁꯦ ꯊꯣꯟꯗ꯭ꯔꯦꯁꯦ ꯁꯤꯔꯣꯅ ꯚꯥꯏ ꯁꯛ ꯐꯖꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯤꯗꯨꯅ ꯅꯪ ꯅꯣꯡꯃ ꯁꯣꯏꯗꯅ ꯏꯟꯊꯣꯔꯛꯀꯅꯤ ꯚꯥꯏ ꯌꯥꯏꯔꯛꯀꯅꯤ ꯃꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯤ ꯀꯣꯏꯁꯤꯗ ꯀꯜꯂꯛꯈ꯭ꯔꯤꯕ ꯍꯜꯂꯣ 1 hour later. ꯂꯣꯏꯗ꯭ꯔꯤꯕꯣ ꯚꯥꯏ ꯚꯥꯏ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯚꯥꯏ ꯆꯪꯉꯁꯤ ꯚꯥꯏ ꯆꯪꯕꯅ ꯇꯧꯔꯁꯤ ꯚꯥꯏ ꯚꯥꯏ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯀꯗꯧꯔꯦ ꯚꯥꯏ ꯆꯪꯉꯁꯤ ꯚꯥꯏ ꯚꯥꯏ ꯈꯤꯇꯪ ꯍꯜꯂꯝꯃꯣ ꯚꯥꯏ ꯑꯩ ꯉꯥꯛꯇ ꯐꯥꯎꯒꯦ ꯚꯥꯏ ꯍꯣꯏ ꯑꯗꯨ ꯆꯪꯉꯝꯃꯒꯦ ꯚꯥꯏ ꯆꯪꯉꯝꯃꯒꯦ ꯚꯥꯏ The next day. ꯏꯇꯥꯎ ꯇꯧꯈꯤ ꯅꯠꯇ꯭ꯔꯣꯅꯦ ꯁꯤꯕꯥꯅꯤ ꯏꯇꯥꯎ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯡꯁꯦ ꯑꯃꯨꯛ ꯂꯥꯛꯑ ꯃꯥꯅꯦ ꯑꯃꯨꯛ ꯌꯦꯠꯂꯔꯅꯤ ꯇꯧꯔꯤꯁꯦ ꯏꯇꯥꯎ ꯀꯩꯗꯧꯔꯤꯃꯣ ꯏꯇꯥꯎꯁꯤꯗ ꯎꯗꯨꯔ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯏꯇꯥꯎ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯌꯥꯗ꯭ꯔꯣ ꯏꯇꯥꯎ ꯅꯣꯏꯅ ꯈꯪꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯅꯦꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯗꯕ ꯃꯤꯁꯨ ꯂꯩꯕ꯭ꯔꯣ ꯏꯇꯥꯎ ꯂꯩꯒꯅꯦꯅꯦ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯕ ꯅꯠꯇꯦꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯕ ꯃꯤ ꯅꯠꯇꯦ ꯑꯣ ꯋꯥꯔꯤ ꯁꯥꯅꯤꯡꯉꯒꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯏꯇꯥꯎ The next day. ꯀꯔꯥꯏꯅꯣ ꯏꯇꯥꯎꯗꯤ ꯏꯃꯥꯟꯗꯤ ꯃꯅꯤꯡꯂꯣꯝ ꯂꯩꯈꯤ ꯍꯥꯏꯗ ꯏꯇꯥꯎ ꯆꯠꯂꯝꯗꯦ ꯌꯥꯗꯦ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯔꯛꯇꯦ ꯏꯇꯥꯎꯒ ꯆꯠꯃꯤꯟꯅꯅꯦꯅ ꯂꯥꯛꯏ ꯂꯥꯃꯔꯤ ꯆꯪꯉꯣ ꯆꯥꯔꯣ ꯆꯠꯂꯣ ꯏꯇꯥꯎꯒ ꯆꯥꯔꯨꯁꯤ ꯂꯥꯎꯁꯦ ꯏꯇꯥꯎ ꯆꯥꯔꯣ ꯆꯠꯂꯣ ꯑꯩ ꯆꯥꯅꯤꯡꯗꯦꯃꯤ ꯀꯔꯤꯅꯣ ꯏꯇꯥꯎ ꯑꯃꯁꯨ ꯇꯨꯡꯗ ꯈꯪꯗꯦ ꯃꯥꯡꯗ ꯈꯪꯗꯦ ꯏꯇꯥꯎ ꯑꯣꯏꯅ ꯏꯇꯥꯎꯅ ꯑꯗꯨꯃꯥꯏꯅ ꯈꯔꯗꯤ ꯑꯩꯒꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯔꯤꯁꯤ ꯎꯗ꯭ꯔꯣ Three weeks later.
6 months later. ใครก็งั้นใช้ได้ผลแล้วก็ตีเดียวว่าจริงเลยต้องขนาดวันที่ใช่ปะใครนั่งปั๊มเสียนั่งกินแต่มักจะนัดรับไอ้นั่นนุ่งชีครับว่าอีมานะเพราะว่านั่งนะปุ่นกันนูให้นะไอ้ปุ่นติชีดูกินนัดรับใครนูไปนั่งปั๊มสิฮะใครดูป้าตัวผมข้างในเด็บอ่ะโอ้เห็นพยายามปั๊มไปมองเห็นนั่งกี่เสียใครนั่งปั๊มเสียนุ่งชีบสิพักกี่ละฮะใครคนตัวจะเล็บอ่ะเหรอเฮ้ยคนก็สักกี่เนี่ยงงแล้วตัวจะ The number you have dialed is on another call. Please wait. ไปสิสมัยตัวบ่อยเต้าสิเนี่ยดิยามกันให้รำบันเองกันmatamduda ay na napaltaw ba wasaw ngango ba khalo mo matay thêm jin binaba leitraba thamoi asina kayarak ting thakigani nangi damata karigi aduk thamoi kalliba nangi damak lep chakhiba ingonda karigi adu thamoi kalliba nangi damak khanjakhiba ingonda The next day. Jadi kami mau tahu sih. Tahu kan ini amlang ya tahu. Nabi ni hele nak kalau selalu nabi mau lalu ba. Asyik macam tahu kan macam dah. Tahu, ai bunga aku ini roh. Tahu. Ai dah siapa dia dah? Tahu. Tahu.